Hello guys, welcome back to my channel. Ngasigi aina thagatoriba video se sumna sum ai ngasai thaba ama chalubada namakpa scenery singi video mate amane aduduga adu loirakpada kombirai se kamaina thage haibagi video duga haiphet hapchabane mayam punni yengminar mayam sisina kombirai pambi ne bako ada kombirai pambi se kadoduna ha kan akhoi han haujaram mane ba sije kanoda gamla da ado sije tangkhai khaidoga ani thonga tha doine ba hoji tangkhai ani thok to e aduduga sista tapsida tongan na hape aduga tongan hapa matungda akhoi lebak se hapchan bire sumaina lebak se si kano na ma se tarak na ba si kisan bani ko si thori je aduga sumaina lebak khara hapchan bire ma je khara than ba ba lebak se hapchan bire dana aduga sumaina ising je hapchan birani ba khara pik than ba aduduga akhoi gi oina di sumaina tawraga thaye mamang da su akhoi gi mamang da su haugi ba kombirai se akhoi ngonda akhoi yumda ado mamang da haugi ba kamaina haugi ge haido ai photo hapjarake ko side da adu yengbiyo ba ado handak ki si jo haura kan da su ai hapka charake aidi kamaina hauge kamain tawge haibdo ado simaina thammani aduga ma haurak pa ngai doine ba ani makta ising simaina full da hapchalle aduga haura kan da mo ai update tawjarake aduga mayam puna yengminasi ado ngasigi oina di video je side loisanjarage like share and subscribe to wa kawiram gano aduga keep supporting me, keep loving me. Bye bye, take care all.